मैम सी लेरितो सिसे कहीं तौबनी मरीन कैका मबुक की पात कईदुनेबको सनगे अदो मैम सिसे सिट नाना चामखिदोइनी असी अमुबगा सि लोइना लौथोखिनिबको इसिंगदा तिंगा अदो मैम येंगमिनसिबको अइना कमाय तौरकेदो सिगुमसिदि खुन्ना हेक्ते सुमायना नारसु हेक्ते थोएबको तो मोइगी अमोटपगै हाइदरको सिदि खुन्ना सुमाय नार तो मैम सी लेरेबको ngसाइदिगी अमोटप मैमदो लोइ लौथोखरबनेबको सिना मरीन ओइदोइनेबो सिसे अहमक्तदा वीडियो येंबीरिबा अहल लमन इचिन इनाव ख्वाई पुनमपु अहमक्तदा कोकना खिरमजरी मैम ngसीदी अइना मतम कुइनदगी नमगेना खंजरकपा वीडियो अमा खकने हाइबा तारे अदो मैम ngसीदी येंमिनरसि सनगी मनुंगसा थोंगबा ओइदोइनेबको सन मनुंगसा थोंगबगी वीडियो नेबको अदो सन मनुंगसा केकादो अइ उहलके कमाय तौगे हाइबसु मैम येंगसी मैम सी लेरितो सिसे कहीं तौबनी मरीन कैका मबुक की पात कईदुनेबको सनगे अदो मैम सिसे सिट नाना चामखिदोइनी असी अमुबगा सि लोइना लौथोखिनिबको इसिंगदा तिंगा अदो मैम येंगमिनसिबको अइना कमाय तौरकेदो अदो सिदा इसिंग तिंगनबा मै हौगतले अदो इसिंगदो सारगा लौथोक्तोइनेबको सि अमुबगैसे असिगी पोचे मैम असिगी पोचे याम हाउना चाबा यायबको अखोइना खुद चंगी हाइबे वाखकनेबको असिगी वीडियो से अइना नादिगी सेमगेना खलकपने अदो मतम खर चंगबा हाइबा तारेको अदुना खर मतम खर लौवेबा मादिको अदो फरे अदो तारे मैम येंगिना हौजिकसे मैम इसिंगसे सोमदा साहनबा कन्ना मै हौगतलिबको अदो ngसीदी अखोइ इमागा अंगांगा लेइतेबको अंगांग अंगवादी चखिबा अदुना खितंग कोमे हौजिक ngहा लेइदि मु लानी इसौ मु लांगनीबा अदो हौजिक इसिंगसे सागहलगे सिंगसे खर चोटले हाइबा कैनोम तौसे यामना हौगतलु याद्रे तौसी सोमदे येंगो नोंग तारुबैदो नोंग तारुबगे अदो कोई साइसे कैमरामैन पाइबा हैदेबको मासे अदो माना तौबगैदो चंगदबगैदो अइना लोइना उहलकेबा अइना फजना कैमरामैन ओइरागको अदो ताले मैम येंगमिनरसि खांग थांगलानिबको मैम हौजिकसे खांग सिजे खांग नतेबको इसिंग साहनदोइनेबा अदुदा इसिंग साहलगा मागी अमुबगैदो लौथोक्तोइनेबको अदुदा इसिंगसे कल्ले अदुगा असि सिदा मु थाददोइनेबको असिगी कैनो इसिंगसे साहलगा फजना लौथोक्तरा यादेबको इसिंगदु सौहनदरदि हेक्ते यादबा अदो मैम हौजिकसे इसिंगसे सोमदा कैनो तौरेबको इसिंग हैदखरे अदो इसिंगजो सौहनखिदोइनेबको सौहनला मतुंगदा सादो लुपा अमुबगैदो लोइ नाना खेतोक्तोइनेबको अदो तारी इसिंग सौबा ngha ngaiसे अदुगा सा खेतोइ मतंग केकादो अइ लोइन उहलकेबको मैम हौजिक असिसे मुसुक मुइनको असि मुबसे इसिंग साबदा लुपतोइनेबा लुपदि लुपखरबनेबको अमा मु लुपकेबको अदुगा खेदोलकपा मतमदा जिरि नाना चकनेबको नथिन सुमाइना लुपीरनी अदुगा अमुक लौथोक्तोइबको यारे हाइ कांदा सी छुरी अमा तौरगको सुमाइना खेपीदोइनेबको छुरी अमा तौरगतो सिट नान थोकदबनेबको सादी साबनेबो सुमाइ खेपसे नकुत साब्रो साये तो सिनिदा मैम सुमाइना लोइन मखेलक्तोइनेबको सिदा अमुबा केका असि मरीनदा कैदा खरा अमोटपगुम खर पक्पसे असि मरीनदा कैदा अमोटप खर पक्पसे सुमसु लौथोकनी अदिगी सिजु होजिक लोइना खेतोलक्तोइनेबको अमुसे सि खेपा लोइदिबको फजना खेलखिदोइने होरेन फजना लोइबा कांदा अइ उहलकेबको अदि मैम अइसु होजिक सेमबसे यावसिलागे मा मतोमदा तौ लेयदि थेंगनिबको अदुना अइ होजिक सेमबसे यावसिलागे मैम
ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯨꯠꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯅꯥꯔꯁꯨ ꯍꯦꯛꯇ ꯊꯣꯛꯑꯦꯕꯀꯣ ꯇꯣ ꯃꯣꯏꯒꯤ ꯑꯃꯣꯠꯄ ꯀꯩ ꯍꯥꯏꯗꯔꯦꯀꯣ ꯁꯤꯗꯤ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯅꯥꯔꯁꯨ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯊꯣꯛꯑꯦꯕ ꯁꯤꯁꯦ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯅꯥꯔꯁꯨ ꯍꯦꯛꯇ ꯊꯣꯛꯑꯦꯕ ꯁꯤꯗꯤ ꯁꯥꯏꯍꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤ ꯉꯁꯥꯏ ꯃꯨꯁꯨꯛ ꯃꯨꯈꯤꯕꯅꯤꯅꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯏꯁꯤꯡꯗ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯁꯤꯒꯤ ꯄꯣꯠ ꯆꯩꯈꯩꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯍꯧꯖꯤꯛ ꯈꯦꯠꯄ ꯈꯣꯠꯄꯒꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯈꯔ ꯎꯍꯜꯂꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯧꯍꯟꯕꯤꯔꯣ ꯐꯖꯅ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯀꯨꯏꯗꯕꯤꯗꯀꯣ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯄꯒ ꯁꯦꯀꯦꯟ 10-muꯛꯇ ꯑꯗꯨꯃꯥꯏꯅ ꯂꯨꯞꯄꯩꯔꯒ ꯑꯗꯣ ꯂꯣꯏꯅ ꯈꯦꯠꯇꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯅꯥꯟꯕ ꯃꯇꯝꯗ ꯖꯤ ꯂꯣꯏ ꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕꯁꯤ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯁꯦꯝꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯄꯨꯔꯥ ꯁꯦꯡꯇꯤꯛ ꯁꯦꯡꯅ ꯁꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯎꯍꯜꯂꯛꯀꯦꯀꯣ ꯇꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯕꯀꯣ ꯉꯁꯥꯏꯗꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯁꯤꯅ ꯃꯔꯤꯟ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯇꯣ ꯁꯤꯅ ꯃꯔꯤꯟ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯁꯦꯝꯃꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯣ ꯁꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯐꯖꯅ ꯀꯥꯝꯃꯅꯤꯕꯀꯣ ꯀꯨꯀꯔꯗ ꯍꯥꯟꯅ ꯐꯖꯅ ꯐꯨꯠꯇꯣꯛꯑꯅꯤ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯁꯤꯁꯦ ꯊꯥꯏꯕꯁꯤ ꯀꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤꯁꯦ ꯀꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯔꯤꯟ ꯀꯩꯀꯥꯁꯦꯀꯣ ꯁꯤꯁꯦ ꯃꯔꯤꯟꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕꯗ ꯑꯁꯤ ꯃꯔꯤꯟꯁꯦ ꯃꯆꯥꯅꯤ ꯑꯁꯤꯁꯦ ꯁꯥꯡꯕꯅꯦ ꯁꯤꯗꯤ ꯃꯔꯤꯟꯁꯤ ꯁꯥꯡꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯁꯦ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯀꯨꯀꯔꯗ ꯀꯥꯝꯃꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯀꯨꯀꯔꯗ ꯍꯥꯟꯅ ꯐꯖꯅ ꯀꯥꯞꯊꯣꯛꯑꯅꯤꯕꯀꯣ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯣꯡꯉꯛꯑꯅꯤꯕꯀꯣ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯃꯣꯠꯄꯅꯦꯕꯀꯣ ꯑꯗꯣ ꯃꯣꯠꯄꯗꯣ ꯍꯧꯖꯤꯛ ꯆꯥꯝꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯔꯦ ꯑꯗꯨ ꯄꯨꯔꯥ ꯁꯦꯡꯉꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯨꯀꯔꯗ ꯍꯥꯟꯅ ꯀꯥꯝꯃꯒꯦ ꯍꯥꯟꯅ ꯀꯥꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯧꯊꯔꯒ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯁꯤꯒꯤ ꯁꯥꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯃꯣꯟꯍꯟꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯊꯤꯔꯤꯁꯤꯅ ꯀꯔꯤꯒꯤ ꯁꯦ ꯅꯪ ꯑꯁꯤ ꯍꯣꯔꯦꯟ ꯆꯥꯒꯗ꯭ꯔꯥ ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯑꯉꯥꯡꯅꯤꯁꯦ ꯄꯨꯠꯊ꯭ꯔꯣ ꯁꯦ ꯀꯣꯄꯥ ꯀꯦꯃꯦꯔꯥ ꯄꯨꯠꯊ꯭ꯔꯣ ꯁꯦ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯌꯥꯝ ꯁꯥꯕꯅꯤ ꯁꯤ ꯉꯥꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯨꯀꯔꯗ ꯊꯥꯗꯔꯁꯤ ꯅꯨꯡꯊꯤꯜ ꯍꯩꯒꯨꯝ ꯗꯥꯏꯅꯥꯏ ꯂꯧꯗꯣ ꯆꯥꯎꯅ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯍꯣꯔꯦꯟ ꯀꯛꯊꯣꯛꯑꯁꯨ ꯌꯥꯏꯕꯀꯣ ꯊꯥꯗꯔꯣ ꯁꯤ ꯄꯥꯏꯌꯣ ꯃꯊꯛꯇ ꯊꯝꯃꯣ ꯑꯗꯨꯒ ꯊꯥꯗꯔꯣ ꯁꯤꯅꯦ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯍꯥꯟꯅ ꯐꯖꯅ ꯐꯨꯠꯂꯒ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯉꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯨꯀꯔꯗ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯐꯤꯁ ꯂꯥꯎꯅ ꯀꯥꯝꯊꯣꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯁꯤꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯠꯂꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯆꯥꯝꯈꯤꯕ ꯃꯅꯨꯡꯁꯥꯗꯣ ꯑꯗꯨ ꯁꯦꯡꯕꯨꯗꯤ ꯁꯦꯡꯃꯜꯂꯦꯕꯀꯣ ꯁꯦꯡꯃꯜꯂꯦ ꯈꯪꯗꯦ ꯃꯤꯒꯤꯅꯤ ꯁꯦꯡꯃꯜꯂꯁꯨ ꯍꯥꯎꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯄꯨꯔꯥ ꯌꯥꯝ ꯁꯦꯡꯅ ꯇꯧꯕꯗꯣ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯀꯨꯀꯔꯗ ꯍꯣꯔꯦꯟ ꯀꯥꯝꯕꯗꯣ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛ ꯀꯥꯝꯃꯅꯦꯕꯀꯣ ꯃꯤꯅꯤꯠ ꯅꯠꯇ꯭ꯔꯁꯨ ꯀꯨꯀꯔ ꯀꯥꯝꯃꯀꯥꯟꯗ ꯀꯨꯟ ꯌꯥꯝꯃꯟꯕꯁꯨ ꯌꯥꯏ 15-muꯛ ꯑꯗꯨꯃꯥꯏꯅ ꯀꯥꯝꯍꯜꯂꯅꯤꯕꯀꯣ ꯀꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯃꯣꯟꯃꯜꯂꯁꯨ ꯍꯥꯎꯇꯦꯕꯀꯣ ꯑꯀꯟꯕꯈꯩꯗꯣ ꯌꯥꯝ ꯃꯣꯟꯅ ꯍꯦꯛ ꯁꯥꯏꯕ ꯀꯥꯟꯗ ꯆꯪꯅꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯥ ꯃꯔꯣꯏ ꯀꯩꯀꯥ ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣই ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯃꯅꯨꯡꯁꯥ ꯊꯣꯡꯕ ꯁꯟꯒꯤ ꯃꯅꯨꯡꯁꯥ ꯊꯣꯡꯕꯗꯗꯤ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯁꯤ ꯃꯅꯥꯁꯤ ꯊꯥꯛꯄꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒ ꯃꯕꯥꯅꯤꯁꯦ ꯃꯔꯣꯏ ꯃꯉꯥꯝ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯀꯨꯀꯔ ꯀꯥꯝꯈꯤꯕꯗꯣ ꯌꯥꯕꯨꯗꯤ ꯌꯥꯔꯛꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀꯨꯀꯔꯁꯦ ꯍꯦꯛ ꯊꯥꯡꯊꯔꯛꯄ ꯃꯇꯝꯗ ꯁꯥꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯕꯥꯅꯤꯁꯦ ꯃꯔꯣꯏ ꯃꯉꯥꯝ ꯀꯟꯅ ꯁꯦꯝꯃꯦꯕꯀꯣ
ꯑꯗꯣ ꯁꯥꯗꯣ ꯈꯔ ꯃꯨꯟꯍꯟꯗꯣꯏꯅꯦꯕꯀꯣ ꯍꯦꯛ ꯁꯥꯏꯕ ꯀꯥꯟꯗ ꯍꯦꯛ ꯇꯠꯅꯕꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯥꯏꯗꯤ ꯀꯥꯝꯃꯤꯗꯣ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯐꯨꯠꯄ ꯂꯣꯏꯔꯦꯕꯀꯣ ꯐꯨꯠꯄ ꯂꯣꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯊꯔꯣ ꯁꯦ ꯀꯣꯕꯗꯣ ꯀꯣꯊꯕ ꯌꯦꯡꯃꯤꯟꯅꯁꯤ ꯀꯥꯞꯄꯤꯗꯣ ꯀꯟꯕ꯭ꯔꯥ ꯀꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯣꯊꯔꯦ ꯌꯥꯝꯃꯒꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯈꯔ ꯑꯗꯨꯝ ꯃꯥꯡꯕꯅꯦꯕꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯅꯥꯟꯕꯅꯤꯗ ꯃꯌꯥꯝ ꯀꯣ ꯍꯥꯟꯅ ꯄꯨꯔꯛꯄꯗꯨꯒ ꯍꯥꯏꯔꯗꯤ ꯑꯍꯥꯟꯕꯗꯗꯤ ꯄꯨꯔꯥ ꯃꯨꯁꯨꯛ ꯃꯨꯕꯗꯣ ꯑꯁꯤꯅ ꯃꯔꯤꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯁꯤꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯝ ꯁꯥ ꯌꯦꯡꯁꯦꯕꯀꯣ ꯁꯨꯔꯤꯅ ꯀꯛꯊꯠꯄꯅꯦꯕꯀꯣ ꯁꯤꯅꯦꯕꯀꯣ ꯇꯣ ꯁꯤꯁꯦ ꯃꯣꯃꯣ ꯂꯥꯛꯑꯣ ꯃꯣꯟ ꯂꯥꯎꯔꯦ ꯃꯌꯥꯝ ꯍꯥꯎꯔ ꯇꯣ ꯃꯌꯥꯝ ꯁꯤꯅꯤꯕꯀꯣ ꯉꯁꯥꯏꯒꯤ ꯐꯨꯠꯂꯤꯕ ꯃꯌꯥꯝꯗꯣ ꯁꯤ ꯂꯣꯏ ꯂꯧꯊꯣꯔꯛꯑꯕꯅꯤ ꯁꯦꯡꯉꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯕꯨꯗꯤ ꯌꯥꯏꯕꯀꯣ ꯑꯗꯨ ꯅꯝꯕꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯒꯗꯕ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯨ ꯑꯃꯨꯛ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12 ꯇꯥꯗꯧꯔꯦꯕꯀꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯇꯧ ꯂꯩꯗꯤꯀꯣ ꯁꯠ ꯊꯣꯡꯁꯤꯜꯂꯒ ꯃꯌꯥꯝ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯁꯤꯗꯤ ꯊꯣꯡꯕ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩꯁꯨ ꯍꯧꯖꯤꯛꯀꯤ ꯊꯣꯡꯕꯩ ꯈꯛꯇ ꯉꯥꯏꯔꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯎꯗꯕ ꯃꯑꯣꯡꯗ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯌꯥꯔꯦꯕꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯎꯗꯕ ꯃꯑꯣꯡꯗ ꯊꯣꯡꯒꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ